Manipuri wari pambi senena tabiriba pumnamakpu amuhna taram noksari August tang taruk amadi mapanna lakpada kaungamdraba Hiroshima amasung Nagasaki ningsing numitki maramda khara aiba irom Priyobatta Singh August taruk amadi August mapanna lakpada Malemgi Santi ki paujel puduna Hiroshima de amadi Nagasaki de Japan gi Hiroshima amasung Nagasaki ngasisu Malemgi anisuba lanjauda hawai thakrabasing aduna saki oiduna pangthokli numit asibu pangthokpagi nunggi oiba arthadi langi paukhomdi santi na pisi haibasini anisuba lanjau loirakpada Japan gi Hiroshima amadi Nagasaki da thokkiba thodok aduna Malemda lairiba sakti lairaba laibak singda anauba para amasu oihankhi lan haibase Prithivida mioibana hek lairingaidagi masing thingamdana lan thokre mioi kaya amasu lana maram oiduna sikhi adubu lan ge pambai sinabadi tokpa laitri me nipan lising maga samapan nipu mangada German na anisuba Malemgi lanjau maithire haina surrender taukhrabasu lengdana amadi hanba laitana Japan gi allied force gi mathakta lanthengnathi piklaba ithat laibak Japan na Prithvibu tapna lausulakpada allied oiriba laibak singna yamna thamoi kairami tungda United States of America na lusingduna mathantana project pangthoktuna atomic bomb makhalani uthorakhi bomb singaduna Japan gi mathakta thadana sem sakhi Japan gi maru oiba mafam khara khangattuna atom bomb thadana ba thaurang taubada Hiroshima amadi Nagasaki yaukhi matamaduda Hiroshima military singi pau phaudok phaujingi yamna maru oibata natana khusu khulai safam langi sangadaba sing supply taufam amasu oirami amaronda hairagasu Hiroshima na Malemgi anisuba lanjauda Japan gi mapangal pirakpham oirami maram sing asidagi US na Hiroshima bu primary target tauduna August taruk lisimaga samapan nipu mangada atom bomb thadanaba aiba serol ama thokhi Commander William S. Pesana lusingduna Ilona ge aircraft uranium 235 sizinaduna atom bomb the little boy haina mingthonba kg lising mariga sambri lumba bomb adubu puduna Hiroshima tamna August manga amasung tarukki lonaba ahing nongjaida pairakhi haiba matam asidasu Japanese military gi radar dasu yamlaba American aircraft sing khathangba Japalonda paisilakle haiba khangki khudak aduda Japanese military singsu pau phauna duna mikupna humsingna lainaba khanganki ayuk anganbadagi pung nipan tarakpada atom bomb the little boy yauraba Elona ge aircraft na Hiroshima yokslaktuna panthaba taudana ayuki pung nipalga minute tara manga Japan gi matamda the little boy atom bomb nongthaktagi laimai tamna oi bridge hadarakhi adubu nungsitki khonjel kaibadagi onana Sima surgical clinic ki mathak maktada khut chanipan mukwa lingaida pokhayan khi khudak aduda yamna ngan ba mainga lama maikai pummada ngan khi ahauba makol amana matung inarakhi chengum mana nongthaklomda chaurba maikhugi leisin mapai amasu paikhatkhi aduga leimai romdana maibulgi nungsit sapu hena sitkhi Laimaida lairamba potchai uwa mioiba pumba umna sakhi Haudok aduna khudakta mioi lising humudra dagi marfu fauba Hiroshima gi apunba misingi sada kuntra khudakta hatkhi tungda mioi kaya amasu bom adugi radiation na maram oiraga soinai hankhi amasung sikhi siriba sing aduda mioi kaya amadi
पिक्लिबा अंगांग मिरोलबी ममा नुपी अमदी अहल ओइरबसिंग ngaktani हाइरिबा अगस्त 3 1995 गी हिरोशिमा दा थोखिबा नुंगाइतबा थौदोक अदुगी मतुंगदा मालेम असिदा लैरिबा लैबाकसिंगदा अनौबा वहंग अमा हंगबा हौनरक्खि मालेमगी अनीसुबा लंजाउगी लोइसिलकपदा एलाइट सिंगी मकोक ओइरिबा यूएस न लुचिंगदुना जापान गी हिरोशिमा दा एटॉम बॉम्ब थाददुना मियोई कया अमा सिहनख्रबा मतुंग अनीसुबा एटॉम बॉम्ब अमुकसु हन्ना जापान की मथक्ता अगस्त 10 1995 दा थादनाबा अईब सेरोल अमा अमेरिकन वार काउंसिल न थोक्खि हानगी मतौगुमना यामना सेक्सिनना अमेरिकन एयर फोर्स न बॉक्सकार एयरक्राफ्ट सिजनदुना एटॉम बॉम्ब द फैटमैन हाइन मिंगथोनबा बॉम्ब असिबु उदुना अगस्त की तांग 10 1995 की अयुक अंगनबगी मतमदा जापान की दमक पायरक्खि बॉक्सकार एयरक्राफ्ट न कोकुरादा प्राइमरी टारगेट तौदुना लाक्लबसु कोकुरा यौसिलक्पददी फैक्टरी सिंगदगी थादोरक्पा कोयलागी मैकुना अदुदगी अकाय अतोय नंगलबा मनाक नक्पदा लेरंबा युम सिंगदगी सागलक्पा मैगी मैकुना अतिया पुंबा कुपसिंदुना लेरमी अदुगी सुमथक्ता मपांगल कल्लबा एंटी एयरक्राफ्ट गन सिंगसिनदुना जापानीस लानमी सिंगना लैमाइदगी यामना कन्ना थिंगबदगी ngaiak boxcar aircraft poipai paiduna leikhi ngaiak pairaba matung tanja phangdabadagi adugi sumathakta thau loisilakpadagi boxcar aircraft secondary target oiriba Nagasaki lomda paikhi ayuki pung 8 ka minute jangkhairom tarakpada Nagasaki da siren khongduna akanba warning tauduna miyambo amadi lanmi singbu mikupna hum singna laina ba khanganki tungda ayuki pung 12 romda boxcar aircraft dagi the Fatman atom bomb kg 1700 lumba Nagasaki gi mathakta thadarakhi tennis court amagi mathakta pokhai handuna laimaida lairamba pumba tumna maibulgi nungsitna sakhankhi khudak aduda yamlaba misam 19 dagi nipu phauba hatkhi aduga sumnatagi lanmi chamaga yankhai khak sihankhi tungda mioi 10 dagi marfu phaubadi radiation na maram oiduna soinai hankhi amadi sihankhi Hiroshima da atom bomb gi thodok aduga Nagasaki gi atom bomb na oihaliba thodok ani asina Japan September gi tang ani 1995 da instrument of surrender tauduna lan maithire haina malem sinba thungna laukhokki amadi asumna malem gi ani suba lanjau su loisinki ani suba malem gi lanjau da maithi khraba Japan ngasidi saukhalaba malem asida lairiba khulai singi lamjen tanariba leibak singdagi yamna yangna chenkhatle chahi khara asigi matungda Japan na शांति की ख्वाइदगी ngakna satpa ngamba leibak amasu prithibida oire ngasidi Japanese singi humanity hospitality science and technology schooling amadi social resource singbu malem gi leibak singna matau tamnarakli Hiroshima amadi Nagasaki da sinakhiba mass destruction weapon hairaga sukhangnaba atom bomb natraga nuclear bomb makhal asibu amuk hanna leibak amatana sijinadaba haina शांति की पाउजेल पुबा angauba khunu kaya atia sinba thungna paihan kibasु ngasi maksu misang khomjina duna amasung leibak amaga gi marakta khulai gi lamjen tanariba leibak kaya da anauba paujel ama Hiroshima amasung Nagasaki ningsing numitna lakpana mioi bagi thamoida anauba ithilama piri